ngasi phongkhiba tungan tungan ba manipuri sifung singdugi maruobi ipausing myamna thamji ahanmada athingba thugai duna community fishing tawna bo hotna rubusing police na tan khai khraidi maga bihuga mari leindana Kaziranga National Park saruk singna mamang matamda tawduna lakhiba community fishing gi thabak handak sahi oinadi tawba yara roi haina mari leina ba authority sing athingba thambi order thokraba sung asi masing yam ba miyoi kyana athingba dubu thugai duna nga phabagi thabak satakre masing yam laba miyoi sing adubu tan khaina bu hona rubada muknabagi thaudok sing thokre haidi Kaziranga National Park manungna masing yam laba miyoi sing sangsinduna park sanang a phabagi thabak sathabana maram oiraga Reserve Forest asigi ecology da akaiba pire haina mari lena district administration of phongdokhibaga loinana handak sai goinadi park asida sangduna nga phabada athingba thamkhibani adubu madugi mahutta ngasi maga bihuga mari leinana miyoi kaya park asigi manungna sangsinduna lang thaba madi insingmagi thabak sataba hokibani athingba thugai duna masing yam laba miyoi sina national park mafamna sangsinduna nga phabagi thabak sathare habigi pau phanglaba matung police team ama mafamduna laktuna nga phariba miyoi singa dubu park manungdagi thokhinaba khanki adubu miyamna police ki wafam adu inkide madugi matung ehenba police force sing mafam adu sangsilaktuna miyam adu butan khaina bohonaki maduda nga phaba lakliba miyam amadi police ki maikeida mukna bahoraki tungda miyam adu control tona bohona bada police na nga phaba lakliba adu busaina phuduna tan khaina bauki ngak mukna raba matung police na irang adu pumapung phana control toba ngamki bagaloinana miyam mafam adu gi tantoki haire nisu pausna makhatana phungdorakli atopa pawmana sakhangdaba singna nongmei kappagi thoudok to miyoi ama sokle Assam amasum Arunachal Pradesh state anigi lonaba sarukta leiba sakhangdaba singna mapam khangdana nongmei kap thorakpagi thoudok to miyoi ama phibam luna sokla haidi Assam police na phungdokhibagi matungna thoudok sigi matangda yengsinabagi thaba akan mamongna sathari nongmei maru na panduna soklaba miyoi dugi maming Paniram Phansu kawi nongmei na pankhiba matamaduna ma Arunachal Pradesh gi sarukta leki thoudok adu soklaba miyoi khutakta Itanagar da leiba RK Mission Hospital pukhatuna lekanakre Maki phibam luna leidi thoudok adu soklaba Paniram Phansu gi haksangda puna nongmei maru manga panki police ki mekedi gi thoudok sigi matangna hausa phawgi oinadi akupa marol sing khangalakpa leitri hairen su pawsta palakli atopa pawmana KLO gi commander Myanmar gi India ra sanglakre Kamtapur Liberation Organization ki commander in chief Jiban Singha yauna khulai matik sana paib larhulubasigi kedar mapan Myanmar gi India ra sanglakre haina thazba yaba pawgi likhuna mana haidi report singi matungina khulai paiba miyoi singasi hauji India amasu Myanmar lebani gi lona basarukta kem tawduna leiri makoina kem tawduna leiriba mafam sapsana khangmangamdrabasu Nagaland gi Kon district ki manungsana leiba langwa da leramba yai haina thajanari athingba thamkhraba lahulubasi maru oina Western Assam amasum Northern Bengal gi saruksingu yamna active oiba leiri athingba thamkhraba lahulubasi gi lusingma yauna kedar khara sanglakhiba sigi matangna hauji phawi oina di sapsana khangmangamdri soidi atopa pawmana mamang sayolda yum amadi laisang kaya ningkhaikhre Uttarakhand gi Joshima town gi manungsanba Singhadar da lebi yum amadi laisang kaya tha sigi ani amasum ahungi lona bi hingda ningkhaikhre adubu laibak phabadagi thaudu adu da miyoi amata asu apan nangkhide haina local gi miyoi sina phungdorakli Haris Kaubal local gi miyoi amana phungdorakhibagi matungina tha sigi ahumgi ayuk pung ani ga makhairom tarakpa matamda ahoba makhol khara tab phangki Munna tashiluba matamna khonjel sing adu phaklang sing sekhairakpa madi kintharakpagi makhol sing ni haiba khamngamki maduna maram oiraga numit aduda makhoi imungda tumduna leiba kibadagi ahingduda ahangba mafam amada yarektuna leki madugi matung manakna leiba government school amada sangjafam lauduna lerakibani hari magna makhatana phungdokhibada yumning khaibagi thaudo aduna maram oiraga maki maruiba sechang amadi yumgi item kya aremada manganikre maruiba polam kya amangata thon khrabasu asu apanamadi asiana tho'audaba si leipa phabani Manohar bagada leiba hotel kharagi phaklang sing se khairak pau khraidi atopa local residents residibina phungdorakibada yunggi phaklang sing se khairak pagi matungda municipality da haijakhrabasu haujuk phabi oinadi paikhatpam thokpa thabak sing paikhalakpa leitri haidi atopa pawmana Rajasthan ki engineer amana President Murmu gi makhong Soknaba Hotna rubagi dama suspend tok sayol amagi matungna Rajasthan pangthok kadaba thoram amagi dama leba sigi President Draupadi Murmu gi security sing mafam aduda sakhingai hamarakta Rajasthan lengana state sigi public health engineering department junior engineer oina thawpuribi
नुपा अमना प्रेसिडेंट की मखों सोकनबा होटनारुबगीदमक्ता माकु थबक्तगी सस्पेंड तौखरे हारि जूनियर इंजीनियर अंबासियुन कौवी नुपी अदु स्टेट असिगी वाटर सप्लाई डिपार्टमेंट की चीफ इंजीनियर एडमिनिस्ट्रेशन था असिगी तरागनिथुदा सस्पेंड ऑर्डर इशू तौरखिबने हारि थाउदो असि हौखिबा जनवरी मरीदा अंबासियुन प्रेसिडेंट मुर्मू की मखों सोकनबा होटनारुबगी थाउदो अमा थोखरबा मतुंगदनि नुमित अदुदा प्रेसिडेंट मुर्मूना पालीदा पांगथोकपा स्काउट गाइड जम्बोरी की थौरम अमा हांगदोकपा लाक्पगी नुमित थोखिबनि रोहित डिस्ट्रिक्ट की पालीदा लेबा पब्लिक हेल्थ इंजीनियर डिपार्टमेंट की जूनियर इंजीनियर अंबासियुना प्रेसिडेंटना हेलीपैड की कुमथरकपगा लाइंगांगना पीरिबा प्रोटोकॉल थुकाइदुना प्रेसिडेंट की मखों सोकनबा होटनाबगीदमक माकु थबक्तगी सस्पेंड तौखिबनि हारि सस्पेंशन ऑर्डर अदुदा पालिबा वाफमदी रूल नंबर 342 ऑफ रूल 958 राजस्थान सिविल सर्विस की पावर कनकर मतुंगिना मखादा सही तौरीबा मियसिना अंबासियुन की मथक्ता सस्पेंशन ऑर्डर असी थोकपनी हाइनसु फोंदोखरे हादि लोसिलकपोइना तो पावमना फेरजोल डिस्ट्रिक्ट की तिनसुंग खुन की मपाव मोइरांगथेम खागिमा मैतै पीएमजेएसवाई की लंबीदा अमुक्तंग सत फंगनबियु खुनजासिंग फेरजोल डिस्ट्रिक्ट की मनुंगसना लेबा तिनसुंग खुलताब लंबी का हेना फतबना अना आयक यौरकपदा खुदोंसादब मयुकनबदा नतना अंगांगसिंगना महै तमसतपदसु अवाबा मयुकनरे प्रधानमंत्री ग्राम सड़क योजना पीएमजेएसवाई स्कीम की मखादा लंबी ऐसे सेमनिंग की अपाम खुंजासिंगना फोंदोरकली थानलोन असेंबली कंस्टिट्यूएंसी की मनुंगसनबा मार फुरुप की मियोई लिसिंग अमग संवारोमना खुंदा लेता अदुना लेदिबा खुलसिगी लंबी ऐसी टिपाइम लंबी दिगी किलोमीटर अहुम रोम सलगा लेबनी किलोमीटर अहुम रोम तमक सांग लंबी ऐसी अमुक फावबा कोइलास थाद्री नोंग ताबा मतमदा लैखोमना ख्वांग यौबा दुगा नुसा साबा मतमना उठफुलना अमुक अवाबा पीबा लंबी ओइदी ngasi phaw lenga ki mari leinaba loisangna amuk phaw sembidriba lambi asigi matangda tinsuang khuldagi minga sahi kuthragatre kauba miyoi maga pausi esi akhanana unaraga wari sanabada mangna hai Phezol district headquarter dagi panglap laptana tipai muk lambi dagi sanglaga leiba khul asida khunda leita anu leirakpa sahi sam hele hanadi khul asidagi tipai muk lambi phaw tholaknabagi lambi asi khong lambi oina leirami मतम सांगना सुमन लेरमलबा मतुंग दे कुमजा इंग्लिश सिंगा समापन ग मौद्रागा तरुक तगिना मौद्रागा तरेट अदुवाइदा थानलोन एसिदा मिरेप ओइगनी थोलंबा सी थान कौब मियोयमना तिपाय मुक रोड तगी खुलसि फावगी लंबी ककपिरमी मतम मदुरा मियोयदुना लंबी ककलमलबा मतुंग दगी ngasi फाव लंबी एसि लेंगा की मदि लेनबा लोइसंगना सेम लेत्रि मरा मदुना लंबी गी लेवल मानदबा लंबी मयादि नुंगजाव लेबा मदि नोंग ताबा मतमदा लंबी मयादि इसिंग सेंथबा सिने हेना फिबम सुक्सिलखि खुलगी ओइना जॉब कार्ड सुबकी लाकपा अदुना लंबी एसिगी मताइदि इसिंग सेंफम खोंगबाल सेंबा अकुट अतोंग मंगहनबगी थबकसिंग तवी अदुबु नोंग अमुक तारकपदि हानगा सप मानखि हाइदि खुल असिगी लाइफलाइन ओइरिबा लंबी एसिगी फिबम फतबना खुंजासिंग दे हेना अवाबा मोइदि मरु ओइना अना यक यरक मतमना मसु माहिरोइसिंगना फेरजोल तमना माहि तमसतपदा यामना वाइ खुल असिदा ममिंगतगी ओइना प्राइमरी हेल्थ सेंटर अमले डॉक्टर नर्स लेते मरमदुन अना यरक नत्रगना अंगा उनबगी केस लाको मतमदा परबुंग कम्युनिस्ट हेल्थ सेंटर नत्रगना सुचामपुर तमना लेयंग पुगदौरिबनी अनाबा मियोयदु गारीदा हापलगा खुलसिदगी तिपाय मुक लंबी तमना थोकनब होनबदा अथुओ काय नंगदबदा नतना अनाबा दुदा हेना सेटिंग पिरि करिगुम मतमदा अनाबा दुना गारी तोंनिंद्रे थांगलगा ओइना पुबिरो हायरकपसु यावखि अना लेंग संगी खुदोंसादबसिना अंगा उनबगी ओइनदी अयामबा खुलगी ओइबा माइबी नत्रगना हिरमदुदा एक्सपीरियंस लेरबा मियोइसिंग तवी करिगुमदा अंगा उनबदा ममागा अंगांगा पुना सीबना सिंगबगी सैथेंग सिंग युमथोंग खुदिमुक्ता मायुकनरिबनी अनाबा मियोयदु इम्फाल नत्रगना सुचामपुरदा पुरगा लयेंगनबा हुनरबसु लंबिगी फिबम असिना सैथेंग अमा ओइरिबनी मान मखातना हाई स्कूल असिदा प्राइमरी स्कूल फावबा लेति मरमदुना फेरजोल गवर्नमेंट हाई स्कूल अयामा माहि तमन थानै स्कूल असिदा खुल असिगी अंगांग चामरो माहि तमे अंगांसिंग असिना माहि तम सलिबसिसु खोंगननि अदुना नोंग ताप मतमदरि लंबिगी फिबम फतबन सत्प यादबदगी माहि तम सनदि सयमगी असिगुम दमम मयुकनबा हाइबसि लेबक्ता येकलगा लेबगुम तौरी लंबी असे लेंगाना पीएमजेएसवाई गी मखादा सेमनिंगी खुलसिगी लंबी असे अमुक्तंगनि कोइलास थाब उनिंगी हाइनसु पाउसिनु मखाताना फोंदोरगलि दुगु मेमना तेंतंगना सुमना थमजरमगे दुगा हौजिकुनदि मेम पाउसिसु मतांगसे दुसिनजरगे मसु म्यामपुन अनोबा अपडेट ngamiनसि